ताइबंगसु पाखटना खोमैबु कोनखतुना तामै से मिट पांगो तामै नते खोमै तपना सोर होंदुना सर मत मंगहनबिगनो वहाई दुखक हायरमलगा खोमै ज्ञान तादा लेखथख्रे खद्राकपसु ngakna yengduna leirami ताइबंग हंदक्ति साउना हौगतुना खद्राकपबु फुवा हौरई ताइबंग साउना मचिंदा थोलकपदु हायरा हायरगा खद्राकपबु फुरई नंग यम फौदai नंग यम कनखिदai हलौना खतो खद्राकपसु ताइबंगना फुबदा मखादा लेखथदुना ताखरे ताइबंग साउना खद्राकपगी मसम पाइदुना येगो अइगी मिच्छिदा येगो इच्चाबु नुक्सिबना हेनखिबना अइना तौबा ngamdaba amata laite खुदक्सिदा नंगबु हातुना नंगी अरोय मतम को हेनखिबदि याय अदुबु मधु ओइ तौरoi अइ नंगुम नते ताइबंग असि हाइदुना खद्राकपबु लाक्तना इंथोकलमलगा खोमैबु गाड़ी मनुंगदा हापकली अदुगा मासु गाड़ीदा काखतुना नाकंदा लेरिबा बोतल दु लौदुना खोमैगी ममाइदा इसिंग खिक्तुना पाखटना तामै से मिट पांगो ताइबंग खोमैना ज्ञान तारक्तबदै गाड़ी दु थौदुना हॉस्पिटल तमना लाई गाड़ी थौना थौना रिकीदा कॉल तौगे हाइदुना फोन थिरकपदा फोन दी यावरमद्रे ताइबंग मचिंदा सोलई ताहौरा मालेने हॉस्पिटल यौरकपदा ताइबंग नुमिदांगी पुंग 8 हेले खोमैबु इमरजेंसी वार्ड पुसिंदुना ट्रीटमेंट पीबा हौख्रे सोमदना चुंगसेनबिदी मसा कनबनिना मागी ऑपरेशन लोइरदुना वार्ड इंथोरक्तुना लैख्रे सोमदना सनामतुमसु ऑपरेशन कन्ना तौरी ताइबंग मागी फुरितु इना पुंदै तैबा मखै चंगलकपु उबदा नर्स नुपी अमना पाखटना सर केदोबा यावरगे फुरितु इंगाक नगाइरे ताइबंगना तामैदु थांगना खरा थीना सोय युमदसु चनिंगे सनादु कनागा लेहौगे मागी मराक चंगे तौनिने नर्स ngakna कइनो सर खंगबिद्रिबो ताइबंग चिंगनाना कइतौबा यावरगे नर्सना सनामतुमदी ऑपरेशन की पुसिनख्रे लोइबु लोइदोरमने सारिकीसु ngसाइदे लाक्तुना लेखिबने सारना कमदौना खंगबिरमद्रिबनो ताइबंगदी हाइरक्लिबा वादु इंगक ngakले करी सनाबो अदुदी तामैदी कमदौबा अदुगा अइगी इचागी डोनर कना नर्सना सर नुपी अमा लाक्तुना ओइखिबने नुपीदुदी ऑपरेशन लोइख्रबगुम तौबने ताइबंग वाखलदा मिरा ओइरमगद्रा खन्ना खोंथांदु थुना थांदुना सर्जरी वा तमना लाई अदुबु उगे फंगद्रे अमुक मखादा कुमथदुना खोमैगी फर्स्ट एड पीनबा सेम सारिबदु येंगलमलगा खोमैदु ऑपरेशन तौदबा याररोय हाइदुना ऑपरेशन थिएटर दा पुसिनख्रे सोमदा सनामतुमसु ऑपरेशन लोइदुना रिकीसु थोलकपदा ताइबंगा थेंगनरे रिकीना तामो फोन चते कइगिनो ताइबंगना ताहौरे रिकी मयाम्बगी फुरिता तैरिबा इसिंगदु उबदा ngakna तामो इसिदी कमदौना तामो कइदौरगे ऑपरेशन ममांगसिदा कइदौरिनो ताइबंगना तामैदो खद्राकपगी थांगना खरा सोख्रे अइगी फोनसु मफमदुदा ताहौरा माले सिगी वारिसि कोना लिरगे अदो सनादी कमदौरे रिकीना तामो सना कइसु तौद्रे अइसु लाकपा कुइद्रि ताबगा लाइने ताइबंग चिंगनाबा अमगा लोइनना डोनरदो नुपीने हाय कनानो रिकीना तामो अइसु खंगौद्रे असोम वार्ड पुसिनखिबा माले ताइबंगना कइगुम्बा महाकि ओइरमलबा अइ ngakpiba ngamloi अइगी इचादा मागी इ चेलबसु अइगी इचादा मागी हक्चांगी तोंगसादी फना ओइदुनसु हापलoi रिकीना तामो असावबदो अमुक्ता फाथबियो इतैमगी नते नुपी अतोप अमगिने ताइबंगना दाव हायो नुपी तो कनानो तांजादुदा नर्स अमा थोलक्तुना खोमैगी इवाले हाइरई ताइबंग रिकीदा येंगदुना लेरमो सनासु अइ हौजिक येंबा ngamखिरोय अइ वाटलिबा इसी अमुक्ता पीनबा तौगे ताइबंग वाहैदु हाइरमलगा खोंगलै थुना मखादा अमुक कुंख्रे सोमदना चुंगसेनबी ज्ञान तारकपदा पुंग 8 मखाइ हेलमले ममित पांगथोक्तुना येंगलकपदा रूम चेंज तौदुना लेरमबदुदा ngakna येंगदुना लै वाखलदा सनादु कमदौरमलनि खलई अदुगा महाक युमदना करमना हाइगनि खलई चुंगसेनबी अनाबगा चंगद्रे
mabuktu paiduna tapna haugatke tawi adubu haugatpa ngamdre akoibadu yenglakpada magi phone leirambadu ubada haugattuna cinglembada call tawsira amuk khali adubu ngamdre numidang athengbadуда chungsenbi laikai gi nupisingna hanglai nachedi udene ningthem amadi sakhi gi macha nupi nungsina pakhatna chese masangam dena tumkhre nupi amana ihe nungai teda masadu chak isinga nithina pijau amuk nani ko nungsina hoine nupina kayam bu kuirage na tumkhiba nungsi kumpham khangda lat tawna kuire tumkhiba nupiduna lawa law hawdokpira roisi waram lani aidi ne thambal bu nai haibu su khangde onthokna nungai khidre hospital duda matomta chenthok sesin tawribani nupiduna lawa somda sairi singse loisilo nupidu thokraba matung nungsi sor sangna hondoktuna chungsenbida call tawsira khali adubu thabak loisilaba matung tawrage khana tawrudre somdasu sana matum gya lagtri khomai gi operation su loituna taibang Dr. Arun ga unari Doctor kamdore sir ta khomai di karisu thoina hena sokbo oidra male aisu haujik da khamjaba dangai re taibang na idi ka hena thokre Arun na sir gi phone du ngasai chatribadubo taibang na oho thawdok thofamda tahora male Arun na sir sanadi karisu thoidokpa tawro sidagidi tui kumba leiraba matung discharge tawba yarani taibang na adubo aigi ichagi punsibu kanbiduna anauba mapok pokhanbiriba misaktu kanano doctor aima amukta unajage Arun na sir haujikidi gyan taramgadaba mande adubo sir da yengi harabadi kaide taibang haugatuna jingnabana henkhibana leitadre mang thaduna thokre Arun su thoklai tholakpada Ricky su sana matumgi room dagi tholai tamo kadom chatpidoino taibang nga khalaga sana gi donor oiba misaktu ay amukta khanghauge Ricky tapna pawungna phone pairo haire taibang Dr. Arun da yenglai aduga Ricky gi makhuttagi phone du lauduna pairaga pabong Maimuna kaino ne khomai du kaidawre haibano taibang tapna pabong haujikti kaisu thoidokba tawdre Maimuna aina lambi jatpada nakhoida ningthi mi puduna chalu haiba natro taibang na haigadaba loirabra pabong Maimuna achauba isugi kidney pibiriba misakto nang miraiba yadeko mahakku nakhoina magi hingnabagi lambi pibikho taibang na hoi pabo ai ta khomai du gya lae hai thamage Maimuna wa haibaga nangde phone du fatka khre tasengbadi taibang masadu khangningba yengningba henkhibana masadu leitadre asimakna mapa ibungo fawbaga wari sabadu fawba mahak mapungning khoijangba ngamdabani phone du Ricky da piduna tapna yum handoira Ricky na tamona animang hairaga leibadu warani ai hayeng phawdi leikhige taibang na hore nang sida leiramo ai donor nupido unarukhige adudi doctor ai khoisu chanaba tawrsi Arun na hoi sir chungsen bisu magi phone du lauge tawbaga mi lakpagi makhon tabadagi hamungda kakhatuna amuk mamaidu walomda onsinduna tumkhre taibang thongjingi glass dagi yenglakpani adubu chungsen bina mamaidu walomda leisinkhibana uge phangdre Arun tapna sir haudokpadi kya nungaigadaba mandre taibang tapna pare ai patient gi report singdu amukta yenge Arun taibang da ngakna yenglai khangdaba yade haibagum tawriba taibang gi mawong duda yengduna laikre taibang masada nupido kanano khangningba henkhibana Arun gi mang thaduna ka tamna lai Arun su taibang da ngakna yenglaga masu matung inarai room hek yaubaga taibang chair du da famthaduna makok tu haifet nalaga Arun da yenglaga doctor panthaduna leibiranu record to amukta yengjage Arun file ama puthokduna
Sir, aduk taha habiribadubu kaigino sida leijare. Taibang table leiriba sungsenbigi file record tu hangdoktuna yenglai. Record singdu yenglaba matung Taibang machinda tapna solai. Thambal haiba. Ngasai makai magi wakhalda mira oiramgani haibagi wakhalna samamnaduna leiramba Taibangi wakhal khara ingtharakpagum taurai. Arunna, hoi sir. Taibang tapna Hare, hayengsi ai ma unarage. Aduga karigidamak mahakna donate tawribano haibadusu ai khangningi. Arun sor sangna hondoklaga tapna Sir, tasengbadi mahaksu magi mabokidamak khalaga tawbo oira male. Taibangna kamdauna maboki. Arunna nupi masadugi maboktusu asumna kanba ngamkhidaba oira male. Aduga sana matungi moong sida mahakna pirakpane. Taibangna Pare, ai hayeng unarage. Furisisu ingakta ngaire. Ai yum phawbudi yorukhi. Doctor su waram lagani. Yum hanaba tawbiro. Arunna Hoi sir. Taibangna Aduga doctor gi awamal hayeng account da 5 lakh hapage. Arunna sir, yamankhre kadaidagi ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯈꯔ ꯈꯛꯅꯤ ꯁꯥꯔꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯤ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯄꯦꯟꯖꯔꯤꯕꯅꯤ ꯇꯥꯏꯕꯪꯅ ꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯑꯩꯅ ꯃꯄꯤ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯕꯅ ꯑꯩꯒꯤ ꯏꯊꯛꯇ ꯇꯥꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯐꯔꯦ ꯗꯣꯛꯇꯔꯁꯨ ꯍꯟꯅꯕ ꯇꯧꯕꯤꯔꯣ ꯑꯔꯨꯟꯅ ꯁꯥꯔ ꯂꯥꯛꯄꯤꯈꯤꯒꯗ꯭ꯔꯥ ꯇꯥꯏꯕꯪꯅ ꯍꯣꯏ ꯇꯥꯏꯕꯪꯗꯨ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯔꯤꯀꯤ ꯎꯅꯔꯝꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯥꯏꯊꯔꯛꯇꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ ꯆꯨꯡꯁꯦꯟꯕꯤꯁꯨ ꯁꯣꯝꯗ ꯅꯨꯡꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯅ ꯉꯝꯗ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯅꯨꯡꯁꯤꯅ ꯏꯆꯦ ꯂꯣꯏꯔꯕꯣ ꯆꯨꯡꯁꯦꯟꯕꯤꯅ ꯂꯣꯏꯔꯦ ꯌꯨꯝꯗꯗꯤ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯅꯨꯡꯁꯤꯅ ꯑꯩꯅ ꯐꯅꯕ ꯈꯨꯝꯈ꯭ꯔꯦ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯨꯝꯗ ꯌꯧꯔꯛꯅꯕ ꯇꯧꯔꯒꯦ ꯌꯥꯒꯗ꯭ꯔꯅꯦ ꯑꯗꯨꯕꯣ ꯌꯥꯅꯤ ꯑꯩꯅ ꯌꯥꯅꯕ ꯁꯤꯟꯒꯅꯤ ꯂꯤꯟꯁꯨ ꯁꯤꯗꯅꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ ꯂꯤꯟꯒ ꯆꯩꯁꯨꯒ ꯁꯦꯟꯅꯕꯗ ꯆꯦꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯤ ꯁꯣꯛꯄ ꯍꯦꯟꯖꯜꯂꯛꯂꯤꯌꯦ ꯍꯦꯟꯖꯤꯜꯂꯣꯏ ꯑꯩꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯏꯃꯦꯖ ꯊꯤꯅ ꯆꯠꯈꯤꯗꯧ ꯁꯔꯨꯛ ꯑꯩꯒꯤ ꯏꯖꯠ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯅꯨꯡꯁꯤ ꯀꯞꯇꯨꯅ ꯆꯦ ꯑꯩꯅ ꯆꯦꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯀꯩꯒꯤ ꯉꯝꯗꯕꯅꯣ ꯑꯁꯨꯛ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯏꯅꯥꯎꯒꯤ ꯃꯇꯦꯡꯗꯒꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯁꯤꯗꯤ ꯅꯨꯡꯁꯤ ꯀꯞꯇꯨꯅ ꯆꯦ ꯅꯪ ꯋꯥꯔꯅꯤ ꯄꯣꯊꯥꯔꯣ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯅꯨꯡꯁꯤ ꯅꯪ ꯋꯥꯐꯝꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯅꯨꯡꯁꯤꯅ ꯍꯣꯏ ꯆꯦ ꯑꯩ ꯏꯃꯥꯅ ꯀꯧꯔꯦ ꯊꯝꯃꯒꯦ ꯆꯨꯡꯁꯦꯟꯕꯤꯅ ꯍꯣꯏ ꯅꯨꯡꯁꯤ ꯀꯣꯜ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯆꯨꯡꯁꯦꯟꯕꯤ ꯋꯥꯈꯜ ꯇꯞꯅ ꯈꯜꯂꯛꯏ ꯃꯃꯤꯠꯇ ꯃꯕꯣꯛꯄꯨ ꯎꯔꯛꯏ ꯃꯣꯟꯈꯥꯡꯅꯅ ꯍꯤꯞꯄꯒ ꯃꯤꯠꯀꯤ ꯄꯤꯔꯥꯡꯗꯨꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ ꯑꯕꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯈꯔꯁꯤꯗ ꯑꯕꯣꯛꯅ ꯂꯩꯔꯝꯂꯦꯟꯗꯒꯤ ꯍꯔꯥꯎꯅ ꯅꯁꯨꯅ ꯇꯧꯔꯤꯕ ꯈꯔꯁꯤꯗ ꯄꯦꯟꯅ ꯌꯦꯡꯕꯤꯔꯛꯄ ꯑꯗꯨꯅ ꯑꯩ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦꯀꯣ ꯑꯕꯣ ꯆꯨꯡꯁꯦꯟꯕꯤ ꯃꯁꯥꯗꯨ ꯆꯩꯅꯥꯈꯣꯜꯅ ꯍꯦꯟꯈꯤꯕꯅ ꯋꯥꯈꯜ ꯉꯥꯛ ꯈꯜꯂꯝꯂꯒ ꯎꯏꯊꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯤ ꯇꯧꯔꯛꯄ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯨꯡꯁꯦꯟꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯁꯥꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯆꯩꯅꯥꯈꯣꯜꯅ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯣꯏꯗ ꯌꯥꯜꯂꯤꯕ ꯗ꯭ꯔꯤꯞ ꯃꯔꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯧꯒꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯇꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯒ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯣꯛꯂꯛꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠ ꯌꯧꯔꯛꯄꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯝꯅ ꯂꯥꯛꯄꯗ ꯒꯥꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝꯁꯨ ꯉꯟꯕ ꯇꯥꯟ ꯆꯥꯅ ꯑꯃ ꯑꯅꯥꯕ ꯄꯨꯈꯠꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯊꯧꯗꯣꯔꯛꯏ ꯆꯨꯡꯁꯦꯟꯕꯤ ꯆꯪꯁꯤꯟꯗꯨꯅ ꯆꯠꯄ ꯉꯝꯗ ꯌꯥꯝ ꯋꯥꯅ ꯃꯈꯨꯠꯇꯨ ꯍꯥꯏꯔꯛꯏ ꯃꯁꯥꯗꯨ ꯌꯥꯝ ꯆꯣꯛꯊꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯀꯩꯅꯣꯝꯇ ꯅꯨꯄꯥꯗꯨ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ
ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯆꯨꯡꯁꯦꯟꯕꯤꯅ ꯀꯥꯏ ꯌꯧꯕꯤꯗꯣꯏꯅꯣ ꯅꯨꯄꯥꯗꯨ ꯆꯨꯡꯁꯦꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯕꯦꯝꯃ ꯆꯨꯡꯁꯦꯟꯕꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯄꯥꯕꯨꯡ ꯑꯩ ꯂꯩ ꯍꯤꯡꯒꯣꯜꯗꯒꯤꯅꯦ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨꯕ ꯅꯨꯄꯥꯗꯨ ꯆꯤꯡꯅꯅ 이베마 ꯑꯩꯒꯤꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯅꯦ ꯆꯨꯡꯁꯦꯟꯕꯤꯅ ꯄꯥꯕꯨꯡ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯑꯁꯇꯤ ꯉꯁꯤꯅꯤ ꯄꯥꯕꯨꯡꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗꯨꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯨꯄꯥꯗꯨ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯪ ꯅꯁꯥꯁꯨ ꯌꯥꯝ ꯉꯝꯗꯅ ꯎꯏ ꯐꯖꯅ ꯌꯦꯡꯊꯣꯛꯂꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯄꯥꯕꯨꯡ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯌꯥꯅꯤ ꯅꯨꯄꯥꯗꯨꯅ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯑꯗꯨꯗꯤ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯨꯡꯁꯦꯟꯕꯤꯁꯨ ꯀꯥꯈꯠꯂꯛꯏ ꯅꯨꯄꯥꯗꯨ ꯆꯨꯡꯁꯦꯟꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯋꯥꯀꯤꯡ ꯆꯠꯅꯕ ꯎꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯆꯨꯡꯁꯦꯟꯕꯤ ꯍꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯀꯅꯥꯁꯨ ꯃꯤ ꯆꯠꯅꯔꯝꯗꯕꯅ ꯆꯨꯡꯁꯦꯟꯕꯤ ꯒꯥꯔꯤꯗꯒꯤ ꯉꯝꯗ ꯀꯨꯝꯊꯔꯛꯏ ꯇꯁꯦꯡꯕꯗꯤ ꯃꯁꯥꯗꯨ ꯌꯥꯝ ꯄꯣꯊꯥꯅꯤꯡꯂꯕꯅꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥꯁꯨ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯍꯨꯃꯥꯡ ꯇꯥꯔꯦ ꯑꯣꯛꯇꯣꯗ ꯂꯥꯛꯄ ꯑꯣꯏꯕꯒ ꯃꯄꯤ ꯇꯥꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯒ ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯃꯅꯨꯡ ꯆꯪꯂꯨꯈꯤꯁꯦ ꯅꯨꯄꯥꯗꯨꯅ ꯌꯥꯔꯦ ꯑꯉꯟꯕꯁꯤꯗ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯕꯤꯔꯔꯣꯏ ꯅꯪꯕꯨ ꯆꯪꯕꯒ ꯉꯝꯒꯗ꯭ꯔꯣ ꯅꯇꯣꯝꯇ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯄꯥꯕꯨꯡ ꯉꯝꯒꯅꯤ ngasi pangbiriba matengse nacha punsi chupa kaujaroi masada siriba khudoktu mabokna mangonda pirambani madu tapna lauthokuna pige taurai nupaduna ibema kaina tawriba mataw adubo kaigi matengno sidi miyoiba amada pangba yaba mateng du khak pabungna pangbani fare pabung amuk chalukhiye ko chungsenbina hoi nupadu su chatkre ꯆꯨꯡꯁꯦꯟꯕꯤꯁꯨ ꯉꯝꯗ ꯃꯌꯨꯝ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯗ ꯀꯅꯥꯁꯨ ꯍꯧꯒꯠꯂꯝꯗꯦ ꯆꯨꯡꯁꯦꯟꯕꯤꯁꯨ ꯏꯃꯨꯡ ꯆꯪꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯞꯅ ꯄꯣꯊꯥꯔꯛꯏ ꯁꯣꯝꯗꯅ ꯑꯌꯨꯛꯇ ꯁꯅꯥꯃꯇꯨꯝ ꯀꯌꯥ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪꯒ ꯋꯥꯔꯤ ꯁꯥꯔꯤ ꯇꯥꯏꯕꯪꯅ ꯁꯅꯥ ꯍꯧꯒꯠꯂꯕꯣ ꯁꯅꯥꯃꯇꯨꯝ ꯄꯦꯔꯤ ꯄꯞꯄꯥ ꯄꯨꯛ ꯅꯥꯏ ꯇꯥꯏꯕꯪ ꯇꯞꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯁꯤꯗꯩꯗꯤ ꯐꯔꯛꯑꯅꯤ ꯌꯥꯝ ꯂꯥꯡꯕ ꯌꯥꯗꯦ ꯂꯥꯡꯉꯗꯤ ꯏ ꯊꯣꯛꯀꯅꯤ ꯄꯞꯄꯥ ꯀꯩꯗꯧꯔꯦ ꯅꯪ ꯀꯀꯥꯁꯥꯁꯨ ꯂꯩ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯃꯪꯗ ꯃꯃꯥ ꯎꯔꯝꯃꯦ ꯇꯥꯏꯕꯪ ꯇꯞꯅ ꯏꯆꯥꯅ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯏꯆꯥꯒꯤ ꯃꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯁꯦ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ ꯁꯅꯥꯃꯇꯨꯝꯅ ꯐꯣꯟꯗꯤ ꯇꯥꯏꯕꯪꯅ ihe ꯁꯅꯥꯃꯇꯨꯝ ꯐꯣꯟ ꯌꯦꯡꯕ ꯌꯥꯗꯦꯃꯤ ꯑꯌꯣ ꯇꯧꯔꯗꯤ ꯄꯄꯥ ꯅꯪꯒꯤ ꯁꯪꯒꯣꯝ ꯁꯦꯝꯕꯤꯒꯦ ꯇꯤꯚꯤꯁꯦ ꯊꯥꯔꯝꯒꯦꯀꯣ ꯁꯅꯥꯃꯇꯨꯝꯅ ꯇꯜꯂꯤ ꯁꯪꯒꯣꯝ ꯊꯛꯅꯤꯡꯗꯦ ꯇꯥꯏꯕꯪꯅ ꯑꯣ ꯕꯦꯗ ꯕꯣꯏ ꯑꯣꯏꯔꯦꯕ ꯁꯅꯥꯃꯇꯨꯝ ꯍꯟꯗꯛꯇꯤ ꯃꯆꯤꯟ ꯃꯆꯥꯗꯨ ꯇꯨꯝꯊꯣꯛꯇꯨꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯏꯕꯪꯁꯨ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯇꯨꯅ ꯈꯣꯃꯩꯕꯨ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯇꯥꯏꯕꯪ ꯈꯣꯡꯂꯩ ꯊꯨꯅ ꯆꯨꯡꯁꯦꯟꯕꯤꯅ ꯂꯩꯔꯤꯕ ꯔꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯆꯨꯡꯁꯦꯟꯕꯤꯗꯤ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯉꯛꯅ ꯀꯩꯅꯣ ꯉꯔꯥꯡꯁꯤꯗ ꯇꯨꯝꯍꯧꯗꯥꯏꯅꯦ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯀꯝꯗꯧꯅ ꯈꯨꯗꯛꯇ ꯅꯔꯁꯤꯡ ꯇꯧꯗꯨꯅ ꯌꯦꯡꯍꯟꯕꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯨꯡꯁꯦꯟꯕꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯇꯥꯏꯕꯪ ꯎꯄꯥꯏ ꯂꯩꯇ ꯗꯣꯛꯇꯔ ꯑꯔꯨꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯁꯥꯔ ꯇꯥꯏꯕꯪ ꯄꯥꯈꯠꯅ ꯗꯣꯛꯇꯔ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯗꯣꯅꯔ ꯑꯣꯏꯕꯤꯗꯨ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯥꯔ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯥꯏꯗꯩ ꯊꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯁꯥꯔ ꯅꯨꯄꯤꯗꯨꯗꯤ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯝꯈꯤꯅꯤ ꯀꯩꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯆꯠꯈ꯭ꯔꯁꯅꯨ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯐꯪꯅꯕ ꯊꯤꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯍꯥꯏꯈꯤꯒꯅꯤ ꯑꯔꯨꯟ ꯉꯛꯅ ꯁꯥꯔ ꯇꯥꯏꯕꯪꯅ ꯐꯔꯦ ꯊꯝꯂꯒꯦ ꯗꯣꯛꯇꯔ ꯀꯣꯜ ꯊꯝꯂꯕ ꯃꯇꯨꯡ ꯑꯔꯨꯟ ꯏꯉꯛ ꯉꯛꯅ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯕ
ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯁꯣꯝꯗꯅ ꯆꯨꯡꯁꯦꯟꯕꯤ ꯍꯧꯒꯠꯄ ꯉꯝꯗꯕꯅ ꯊꯕꯛ ꯄꯨꯝꯕ ꯃꯅꯥꯎꯅꯨꯄꯤꯅ ꯂꯣꯏꯅ ꯁꯤꯜ ꯂꯥꯡꯂꯦ ꯅꯤꯡꯊꯦꯝꯒ ꯁꯈꯤꯒꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯌꯥꯎꯖꯩ ꯍꯥꯏꯕ ꯈꯛꯀꯤ ꯋꯥꯇꯅꯤ ꯃꯃꯥꯒꯤꯗꯃꯛ ꯍꯩ ꯑꯃ ꯂꯩꯗꯨꯅ ꯀꯠꯄꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯂꯥꯛꯇꯨꯅ ꯑꯁꯇꯤꯗꯨ ꯌꯥꯎꯔꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯆꯨꯡꯁꯦꯟꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯆꯨꯡꯁꯦꯟꯕꯤꯅ ꯌꯦꯡꯕꯤꯔꯛꯇꯕ ꯀꯧꯕꯤꯔꯛꯇꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯒꯇ ꯂꯩ ꯍꯥꯏꯅ ꯁꯣꯔꯥꯠꯁꯨ ꯂꯣꯏꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯆꯨꯡꯁꯦꯟꯕꯤꯗ ꯀꯣꯜ ꯇꯧꯔꯛꯄ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯆꯨꯡꯁꯦꯟꯕꯤꯅ ꯀꯌꯥ ꯅꯤꯡꯊꯤꯅ ꯄꯥꯏꯕꯤꯗꯕꯗꯨꯗ ꯃꯍꯥꯛꯁꯨ ꯏꯀꯥꯏꯔꯦ ꯃꯦꯝꯊꯣꯏꯁꯨ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯑꯃꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯍꯥꯛ ꯆꯨꯡꯁꯦꯟꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯃꯛꯅ ꯃꯆꯥꯅꯨꯄꯥꯗ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯨꯍꯣꯡꯕꯁꯤ ꯊꯨꯒꯥꯏꯅꯕ ꯄꯣꯔꯝ ꯌꯥꯠꯄ ꯍꯧꯈ꯭ꯔꯦ ꯊꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯨꯡꯁꯦꯟꯕꯤꯒꯤ ꯍꯛꯆꯥꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯈꯠꯂꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯊꯕꯛ ꯊꯤꯅꯕꯒꯤꯗꯃꯛ ꯈꯜꯂꯛꯏ ꯁꯅꯥ ꯃꯇꯨꯝꯒ ꯈꯣꯝꯃꯩꯒꯁꯨ ꯌꯨꯝꯗ ꯄꯨꯊꯔꯛꯂꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯍꯧꯖꯤꯛꯁꯨ ꯃꯆꯥꯒꯤꯗꯃꯛ ꯀꯤꯗꯅꯤ ꯄꯤꯔꯝꯕ ꯃꯤꯁꯛꯇꯨ ꯊꯤꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯃꯍꯥꯛ ꯍꯦꯟꯅ ꯋꯥꯈꯜ ꯆꯔꯥꯡꯅꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ